ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯄꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝꯁꯤꯗ ꯃꯟ ꯀꯤ ꯕꯥꯠ ꯇꯥꯕꯤꯔꯤ ꯍꯟꯗꯛꯀꯤ ꯃꯟ ꯀꯤ ꯕꯥꯠ ꯑꯁꯤꯗꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯖꯦꯁꯟ ꯐꯣꯟ ꯀꯣꯜꯅ ꯆꯤꯡꯕ ꯃꯁꯤꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤ ꯍꯤꯔꯝ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯌꯥꯝꯒꯤ ꯊꯃꯣꯏꯒꯤ ꯋꯥꯍꯪ ꯀꯌꯥ ꯑꯩꯒꯤ ꯏꯅꯥꯛ ꯇꯝꯅ ꯌꯧꯔꯛꯂꯤ ꯑꯩꯍꯥꯛꯅꯁꯨ ꯌꯥꯝꯅ ꯄꯥꯅꯕ ꯑꯃꯗꯤ ꯇꯥꯅꯕꯗꯤ ꯍꯣꯠꯅꯖꯩ ꯑꯗꯣꯝꯒꯤ ꯋꯥꯐꯝꯁꯤꯡꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌꯥꯁꯨ ꯈꯪꯕ ꯉꯝꯖꯔꯦ ꯃꯁꯤ ꯆꯔꯥꯡꯅꯕ ꯃꯔꯛꯁꯤꯗ ꯅꯤꯡꯁꯤꯡꯖꯔꯤ ꯂꯥꯜꯂꯛꯇ ꯄꯤꯖꯔꯤꯕ ꯃꯟ ꯀꯤ ꯕꯥꯠꯁꯤꯗ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯁꯤꯟꯅꯖꯒꯦ ꯃꯔꯨꯞꯁꯤꯡ ꯇꯁꯦꯡꯅꯃꯛ ꯚꯥꯔꯠꯇ ꯀꯣꯔꯣꯅꯥꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯔꯤꯕ ꯂꯥꯜ ꯑꯁꯤ ꯃꯤꯌꯥꯝꯒꯅꯤ ꯀꯣꯔꯣꯅꯥꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯂꯥꯟ ꯊꯦꯡꯅꯔꯤ ꯑꯗꯣꯝꯁꯨ ꯊꯦꯡꯅꯔꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅꯁꯨ ꯂꯥꯟ ꯊꯦꯡꯅꯔꯤ ꯚꯥꯔꯠ ꯀꯨꯝꯕ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯅ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯥꯟꯊꯦꯡꯅꯔꯤ ꯃꯁꯤꯅ ꯀꯣꯔꯣꯅꯥꯒ ꯂꯥꯟꯊꯦꯡꯅꯕ ꯑꯃꯗꯤ ꯃꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕꯒꯤ ꯂꯥꯂꯣꯡ ꯑꯃꯅꯤ ꯉꯁꯤ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯂꯩꯕꯥꯛꯁꯤꯒꯤ ꯅꯥꯒꯔꯤꯛ ꯄꯨꯝꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯂꯥꯟ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯂꯥꯟ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ माइकई अमदे हेक्ते येंगबियु अदोमना अदुम खंगब ngमगनी मदुदी भारत की लांजंग असी मियामगिनी मालेम पुंब लाइचत असिगी अवाब मायोकनरी तुंगी मिरोलना मसिगी मरमद नैनरकपदा भारत की मियामगी खोंजंग असिगी मतंगदा सोइदन नैनरकनी हाइबसी अयहाकी थाजबनी लैबाक पुंबदा लैरक कोनसांग सिनबतुंगना मफम मफम कुदिंगदा मी अमना अमगी मतेंग पांगनबगीदमक चोंगथोकनरकली लाइरबसिंगी चानबदगी हौरगा चिंजाकी सिल लांगबा लॉकडाउन ngakpa हॉस्पिटल सिंगी अरेंजमेंट मेडिकल इक्विपमेंट चिंगबा लैबाक सिदा सेम साबना चिंगबदा लैबाक पुंबा माइकई अमतदा पांदम अमतंगदा पुन्न चटमिनरी खुबा खुबा पुखम थिनबा केगाम थाउमई मोमबर्तिना चिंगमना पोखनखिबा वाखलोंदुना इरैपाक्सासिंगना करिगुंबा अमा नत्रगा अमा पांगथोक निंगबगी वाखलोन पोखी सहरबु ओइरे खुंगंबु ओइरे मफम खुदिंगदा लैबाक पुंबदा अचौब जग्य अमा पांगथोकपगुम तौरी मसिदा मिपुम खुदिंगना मसा मसागी ओइबा थौदांग पांगथोकनबा होटनरी अैखोइगी लौमी इचिलिनाव इचे इचलसिंगदा येंगलसी असिगुंबा अकीबा फंगलबा लाइचत असिदा कनामत चरा हेंदनबा होटनरी मिपुम खुदिंग मागी मागी तौबा ngamba थाकता लान असि मायोकनरी कनागुंबना कागी भरा कोकपीरी कनागुंबना मागी पेंशन नत्रगा माना फंगलकपा सेनफमदु पीएम केयर्स फंड दान तौरकली कनाना इंखोलगी एंसांग नापी पुंबा दान तौरी अदुगा कनाना नुमित खुदिंगी लाइरबा चा कयाबु लेमना चाक पीजरी कनाना मार्क्स टूरी अदुगा कनाना क्वारंटाइन तौबगी मखोइना लैरिबि स्कूलगी फकलांगदु पेंटिंग तौदुना सेमजिल्ली मरुप सिंह अतोपगी मतेंग पांगनबगीदमक अदोमगी थमुइदा वाखल पोकलीदना मदुनी भारतना कोरोनागी मायोक्ता लांथेंगनबगी ख्वाइदगी चावबा पांगल ओइरिबसी मसिमकना लांजंग असि मियामगी लांजंग ओइहलिबनी हौखिबा चही खरदगी अैखोइगी लैबाकता मसि चटनबी अमा ओइना लागली लोइनना मरा चटलगली मियोई करोड़ कयाना गैस सब्सिडी थादोकपा सीनियर सिटीजन लाख कयाना रेलवे सब्सिडी थादोकपा स्वस्थ भारत खोंजंगी लुचिंगबा ओइबा टॉयलेट साबा असिना चिंगबा मसिंग थिंगमद्रबा वाफम कया वाफम सिंग असिना अैखोइ पुमनमकपु अमत्त ओइना अकनबा लंगला अमना लेंखरे अमत्त ओइना पुंदुना लैबाक किदमक करिगुंबा खर तौनिंगबगी वाखलोनगा लोइनना अैगी नुंगसिजरबा इरैबाक्सासिंग अैहाकना यामना नोलुकना इकाई खुमनजबगा लोइनना इरैबाक्सा करोड़ चाम कुंथ्रागी वाखलोनसिबु कोक नोना खुरुमजरी अदोमगी वाखलोनगी मतुंग इन्ना लैबाक किदमक मसागी अपामबगी मतुंग इन्ना इसागी मतमगी मतुंग इन्ना करिगुंबा खर तौनबगीदमक्ता सरकारना डिजिटल प्लेटफॉर्म अमा सेमले मदुदी covidwarriors.gov.in अमुक्का हन्ना हाइजगे covidwarriors.gov.in
प्लेटफॉर्म असगी मतेंगना सरकार सिविल सोसाइटी ऑर्गेनाइजेशन सिंगी वॉलंटियर्स सिविल सोसाइटी की मिहुत सिंह लोकल एडमिनिस्ट्रेशन बु अमग पाउ फाउना हले तेन खरब मतम की मनुंगदा पोर्टल असिना मियोई करोड़ अमग लाख कुन मंगा पुनसिल हले मसिदा डॉक्टर नर्स तगी हौरगा आशा ANM इचे इसल सिंह NCC NSS की मरुप सिंह तोंगान तोंगान बलम दलेबा प्रोफेशनल सिंगना प्लेटफॉर्म असिबो मखोई की प्लेटफॉर्म ओइना सिजिन्नररे मखोइना ग्राउंड लेवल द क्राइसिस मैनेजमेंट प्लान सेमबदा अमसुंग मसिबु मपुंग फाहनबदा मतेंग यामना पांगली अदोमसु covidwarriors.gov.in गा खुसमनरगा लेबा की सेवा तौब याय कोविड वॉरियर ओइब याय मरुप सिंह खुदोंग थीब थौदोक लान खुदिंगमकना करिगुंब पारा अमदि अदुम तंबी तमहोवे ओइथोकप याब लंबेल सेमी अनौब पंथुंग कयागी माइकैसु ताए असिगुंब फिबम मसिदा लेबाक मियाम पुंबना अरेप शक्ति उत्पीरे मसिना भारत अनौब अहोंब अमा लाक्लिबने अखोई बिजनेस ऑफिस मही तंफम संसिंग मेडिकल सेक्टर सिंग पुंबा अनौब अहोंब अमदा यामना यांगना चेंचिले टेक्नोलॉजी की माइकैदा येंगलुरबसु लेबाक सिगी अनौब पुथोकप कया फिबम की मतुंग इन्ना अनौब पोट कया पुथोरकले मरुप सिंह लेबाक असिना टीम अमा ओइना थबक तौबगी नुंगाइबसु थबक तु पांगथोकलबतता खंगब ngame ngasi केंद्र सरकार राज्य सरकार मखोई की डिपार्टमेंट खुदिंग ऑर्गेनाइजेशन खुदिंग रिलीफ की दमकत पुन्ना अमत्त ओइना खोंजेल यांगना थबक तौमिनरी अखोई की एविएशन सेक्टर द थबक तौरिबा मियोई सिंह रेलवे की थबक तौरिबा मियोई सिंहसु लेबाक मियामगी खुदोंग चादब थोक्तनबगी दमक अहिंग नुंथिल नाइदना कन्न होटनरी अदोमसु खंगबिरमलगनी लेबाक की मफम खुदिंगदा हिदाक लांगथक फंगहन्नबगी दमक लाइफलाइन उडान हाइब थोइदोकप खोंजंग अमसु चथरी मरुप सिंह मसिना तेन खरब मतमसिदा लेबाक सिनबथुंगना किलोमीटर लाख अहुम अतियाद पाइरी लोइनना टोन चमंगादगी हेनब हिदाक लांगथकी पोटलम कया लेबाक की मफम सिनबथुंगना यौहल्ले मतवसुमना रेलवे की मरुप सिंगना लॉकडाउन की मतमसिदसु लेबाक मियामदा पोट फंगहन्नबगी पोट चै वाटहन्दनबगी कन्न होटनरी मसिगिदमक्ता इंडियन रेलवेना चौराकना रेल लंबी हुंफुदा पर्सनल ट्रेन चाम हेन चेलहल्ली मतवसुमना हिदाक लांगथकी मतांगदसु अखोई पोस्टल डिपार्टमेंटना अचौब थौदांग लौरी तसेंगनमक मखोइसिंग असी अखोई मरुपसिंग असी असेंब कोरोना वॉरियर ngaktani मरुपसिंग प्रधानमंत्री गरीब कल्याण पैकेज की खुथांगदा लाइरबसिंग अकाउंट पैसा डायरेक्ट ट्रांसफर तौरी ऑल एज पेंशन चुपीखरे लाइरबसिंग था अहुमगी ओइना गैस सिलेंडर चिंजाकना चिंब लेमना फंगनबगी खुदोंग चाबसु पीरी थबकसिंग असिदा सरकार की तोंगान तोंगान विभाग की मियोइसिंग बैंकिंग सेक्टर की मियोइसिंग पुन्न टीम अमत ओइना अहिंग नुंथिल खाइदना थबक तौरी लोइनना अइना लेबाक असगी राज्य सरकार सिंगना लाइचत असिबु थेंगनबगीदमक्ता अकनब थौदांग याबगीदमक थागतप फोंदोकचरी लोकल एडमिनिस्ट्रेशन स्टेट गवर्नमेंट कोरोना की मायुक्त लौरिब थौदांग असि यामना सिंथानिंगाइने अइगी नुंसिजरब इरेपाक्सा सिंह लेबाक असगी हक्सेल सेबाद सरुक यारिबा मियोइ सिंगना हंदकत लौथोकिबा ऑर्डिनेंस अदुदा नुंगाइब फोंदोकी ऑर्डिनेंस असिदा कोरोना वॉरियर्स सिंगदा क्राइम तौबा ओटपा सोकहनब तौरबदी अकनब दंडी पीगनी हाइखरे कोरोना फ्री ओइनबगीदमक अहिंग नुंथिल खाइदना थबक तौरिबा अखोई डॉक्टर नर्स पैरामेडिकल स्टाफ कम्युनिटी हेल्थ वर्कर्स सिंगबु ngak senabagidamagda khongthang asi tangai fadana lokatpani aigi nungsijaraba iri baksa sing laichat asigi mayokta lan thengnari maraksida aikhoigi punsibu samajbu amadi aikhoigi akoibada thokliba thodok wathok kayabu anouba mityengda yengbagi khodong chabasu fange samajgi mityengdasu achouba ahongba amalakli ngasidi aikhoigi punsida पुनसिगा मरी लेनरिबा मियोइसिंगी फंगफम अमदी तंगाई फदबदु खंगबंगमले
ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗ ꯊꯕꯛ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯁꯤꯡꯕꯨ ꯐꯪꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯑꯆꯝꯕ ꯃꯤꯑꯣꯏꯁꯤꯡ, ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯊꯧꯗꯥꯡꯁꯤ ꯀꯌꯥꯗ ꯆꯥꯎꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯉꯥꯏ ꯐꯗꯕ ꯊꯕꯛꯁꯤꯡꯗ ꯗꯦꯂꯤꯚꯔꯤ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ, ꯀꯩꯊꯦꯜꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯆꯜꯁꯤꯡ, ꯑꯅꯛꯄꯗ ꯂꯩꯕ ꯑꯣꯇꯣ ꯊꯧꯕꯁꯤꯡ, ꯔꯤꯛꯁꯣ ꯊꯧꯕꯁꯤꯡ, ꯃꯈꯣꯏ ꯌꯥꯎꯗꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯀꯌꯥꯗ ꯋꯥꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯂꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯇꯣꯏꯅ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯂꯣꯛꯗꯥꯎꯟꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯁꯤꯕꯨ ꯅꯤꯡꯁꯤꯡꯕꯗ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯇꯉꯥꯏ ꯐꯗꯕꯁꯤꯡꯕꯨꯁꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤꯔꯤ, ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯅꯁꯨ ꯏꯕꯤꯔꯤ꯫ ꯉꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯗꯒꯤ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯅꯆꯤꯡꯕ ꯆꯥꯏꯕꯒꯤ ꯐꯣꯇꯣ ꯀꯌꯥꯁꯨ ꯊꯥꯒꯠꯅꯔꯛꯂꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯝꯗꯦ꯫ ꯗꯣꯛꯇꯔꯕꯨ ꯑꯣꯏꯔꯕꯁꯨ, ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯄꯒꯤ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯣꯏꯔꯕꯁꯨ, ꯑꯁꯤꯗ ꯅꯠꯇꯅ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯈꯟꯅꯔꯝꯕꯗꯨ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯂꯦ꯫ ꯍꯥꯟꯅꯗꯤ ꯄꯨꯂꯤꯁꯀꯤ ꯃꯔꯝꯗ ꯂꯥꯟꯅ ꯈꯟꯅꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯂꯥꯏꯔꯕ, ꯇꯉꯥꯏ ꯐꯗ꯭ꯔꯕꯁꯤꯡꯗ ꯆꯥꯅꯕ ꯄꯤꯔꯤ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯄꯤꯔꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯁꯦꯕꯥꯒꯤ ꯁꯛꯇꯝ ꯂꯥꯡꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯕꯨ ꯇꯅꯤꯛꯍꯜꯂꯦ, ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯥꯎꯔꯛꯂꯦ꯫ ꯃꯤꯆꯝ ꯄ꯭ꯔꯖꯥꯅ ꯄꯨꯂꯤꯁꯀ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯕꯒꯤ ꯑꯆꯧꯕ ꯇꯥꯟꯖꯥ ꯑꯃ ꯐꯪꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥꯒꯤ ꯁꯛꯇꯝ ꯑꯃ ꯂꯧꯔꯛꯄꯁꯤꯗ ꯇꯨꯡꯂꯝꯆꯠꯇ ꯑꯆꯧꯕ ꯑꯐꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤ ꯑꯐꯕ ꯑꯍꯣꯡꯕꯁꯤ ꯍꯣꯡꯗꯕ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯔꯨꯞꯁꯤꯡ, ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯇꯥꯕ ꯍꯥꯏꯅꯕ ꯑꯃ ꯂꯩ: ꯅꯦꯆꯔ, ꯗꯤꯐꯣꯔꯃꯦꯁꯟ ꯑꯃꯁꯨꯡ ꯀꯜꯆꯔ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯌꯦꯡꯂꯕꯗꯤ ꯑꯗꯣꯝꯅ ꯄꯨꯟꯁꯤꯕꯨ ꯃꯁꯛ ꯈꯪꯅꯕꯒꯤ ꯊꯣꯡꯖꯥꯎ ꯍꯥꯡꯕ ꯎꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯅꯦꯆꯔꯒꯤ ꯃꯔꯝꯗ ꯅꯩꯅꯕꯗ ꯃꯁꯤ ꯑꯩꯒꯤꯅꯤ, ꯑꯩꯅ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅꯤ, ꯃꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯌꯥꯝꯅ ꯁꯥꯙꯥꯔꯟ ꯑꯣꯏ꯫ ꯃꯁꯤꯗ ꯀꯅꯥꯃꯠꯇꯅ ꯁꯥꯎꯅꯗꯦ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯅꯦꯆꯔ ꯍꯥꯏꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯠꯇꯕ, ꯃꯁꯤꯗ ꯑꯩꯒꯤ ꯍꯛ ꯂꯩꯇꯕ, ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅ ꯂꯧꯕ ꯑꯗꯨꯒ ꯃꯨꯟꯗꯨꯅ ꯂꯧꯔꯒ ꯁꯤꯖꯤꯟꯅꯕ, ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯗꯤꯐꯣꯔꯃꯦꯁꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯑꯅꯤ ꯑꯁꯤ ꯅꯠꯇꯕ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯋꯥꯈꯜꯂꯣꯟ ꯂꯩꯕ ꯑꯃꯗꯤ ꯅꯣꯂꯨꯛꯄ ꯎꯕ ꯑꯗꯨꯗ ꯀꯜꯆꯔ ꯎꯕ ꯐꯪꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯣꯠ, ꯃꯥꯅ ꯁꯨꯖ ꯅꯣꯝꯖꯗꯨꯅ ꯐꯪꯂꯛꯄ ꯄꯣꯠ, ꯃꯥꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ, ꯌꯥꯝꯕꯨ ꯌꯥꯝꯂꯕꯁꯨ ꯌꯥꯝꯕꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯑꯇꯣꯞꯄꯒꯤ ꯇꯉꯥꯏ ꯐꯗꯕꯗꯨ ꯎꯗꯨꯅ ꯃꯁꯥꯒꯤ ꯈꯟꯗꯅ ꯃꯤꯉꯣꯟꯗ ꯌꯦꯟꯊꯣꯛꯄ, ꯄꯤꯊꯣꯛꯄ ꯑꯗꯨꯕꯨ ꯀꯜꯆꯔ ꯀꯧꯏ꯫ ꯃꯔꯨꯞꯁꯤꯡ, ꯑꯋꯥꯕ ꯃꯇꯝꯅ ꯂꯥꯛꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯒꯨꯟꯁꯤꯡ ꯑꯁꯤꯒꯤ ꯆꯥꯡꯌꯦꯡ ꯇꯧꯔꯛꯏ꯫ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯚꯥꯔꯠꯅ ꯃꯁꯥꯒꯤ ꯆꯠꯅ ꯂꯣꯟꯆꯠ, ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯁꯪꯁꯀ꯭ꯔꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯦꯞ ꯈꯔ ꯂꯧꯈ꯭ꯔꯦ꯫ ꯈꯨꯗꯣꯡ ꯊꯤꯔꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯁꯨ ꯌꯥꯎꯅ ꯍꯤꯗꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯚꯥꯔꯠꯅ ꯃꯌꯥꯝꯗ ꯍꯤꯗꯥꯛ ꯄꯤꯗ꯭ꯔꯕꯁꯨ ꯀꯅꯥꯃꯠꯇꯅ ꯚꯥꯔꯠꯄꯨ ꯋꯥꯔꯧꯕ ꯉꯝꯂꯣꯏ꯫ ꯂꯩꯕꯥꯛ ꯄꯨꯝꯅꯃꯛꯅ ꯈꯪꯏ, ꯚꯥꯔꯠꯀꯤ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯄ꯭ꯔꯖꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯅ ꯑꯍꯥꯟꯕ ꯊꯧꯗꯥꯡꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯚꯥꯔꯠꯅ ꯃꯥꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯇꯨꯡꯏꯟꯅ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯑꯩꯈꯣꯏꯅ ꯚꯥꯔꯠꯀꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯒꯤꯗꯃꯛ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝ ꯄꯨꯝꯕꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛ ꯍꯥꯏꯖꯔꯛꯄꯁꯤꯡꯒꯤꯗꯃꯛꯁꯨ ꯈꯟꯈꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇ ꯍꯤꯗꯥꯛ ꯌꯧꯍꯟꯅꯕ ꯍꯣꯠꯅꯗꯨꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤꯗꯃꯛ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯣꯡꯗꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯊꯦꯡꯛ ꯌꯨ ꯏꯟꯗꯤꯌꯥ, ꯊꯦꯡꯛ ꯌꯨ ꯄꯤꯄꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯆꯥꯎꯊꯣꯛꯆꯕ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯚꯥꯔꯠꯀꯤ ꯑꯌꯨꯔꯚꯦꯗ ꯑꯃꯁꯨꯡ ꯌꯣꯒꯒꯤ ꯃꯒꯨꯟ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯅꯔꯛꯂꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯟꯒꯠꯅꯕꯒꯤꯗꯃꯛ ꯚꯥꯔꯠꯀꯤ ꯑꯌꯨꯔꯚꯦꯗ ꯑꯃꯁꯨꯡ ꯌꯣꯒꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯤ꯫ ꯀꯣꯔꯣꯅꯥꯒꯤ ꯃꯤꯠꯌꯦꯡꯗ
आयुष मिनिस्ट्रीना इम्यूनिटी हेंगतनबा प्रोटोकॉल पीरे मयामना मसी सुखसोई सोइदना सिजिन्नबिरमगनी हाइना अइना थाजे इसिंग असाबा मना मसिंगना सेंबा हिदाक अमसुंग आयुष मिनिस्ट्रीना पीबा पाउताकसिंग अदु मयामना नुंगतीगी ओइबा पुनसी महिंगदा इनबिरबदी यामना कानगनी मरुपसिंग यामना लाइबक थीबा वाफम अमना अैखोइना अैखोइगी इसागी थौना लौसिंग अमसुंग अैखोइगी पाक चाउरबा चटनबीबु खंगनिंगदबसिनी अदुबु मालेम असिगी अतोप्पा लेबाक अमना एविडेंस बेस्ड रिसर्च की मतुंग इन्ना वाफम अदु हाइरदुना अैखोइगी फॉर्मूला अदु अैखोइदा ताकपी तंबिरकपा मतमदा अैखोइना वाफम अदु यामना हराउना थवाई याउना इल्ली मसिगी ओइथोकपा याबा मरम अमना यामना सांगलबा मतम अमा अैखोइना मिखा पोना लेरकपना ओइगद्र खल्ली मरम मसि लेबना अैखोइना इसागी थौना पांगलबु थाजबा ngamjade अैखोइना अैखोइगी मैहोरोलदगी लेरकलबा वाफम सिंगबु एविडेंस बेस्ड रिसर्च ता युमफम ओइरगा मांगलोमदा पुखटपगी महुत्ता मदु थादोकपगा लोइनना मदुबु अफबा ओइना लौदे भारत की हौरकलिबा मिरोल हाइबदी नाहा सिंगना सिंगनरकलिबा असिबु मायोक नबताई मालेम पुंबना योगा असिबु यामना पामनरकलिबा असिगुम चही लिसिंग कया लीरबा अैखोइगी आयुर्वेद असिबुसु पामनरकपा याय मसिगिदमक नाहारोल सिंगना वासक अमा लौबताई मालेम असिना खंगबा लोनदा हाइबदी साइंटिफिक ओइबा लोनदा खंगनबताई मरुप सिंह कोविड-19 ना मरम ओइरगा अैखोइगी थबक तौबगी मवोंग अैखोइगी पुनसी महिंग अमसुंग अैखोइगी हाइनबिदा अहोंगबा कया लेरे मयामनसु थोइदोकना थेंगनबिबा खंगबिरबनी खुदोंग थीबा सिदगी अैखोइना तोंगान तोंगानबा हिरम कया खंगबा हेनगतले अैखोइना अकोइबदा लेरिबा हौजिक उबा फंगबा अहोंगबा असि मास्क उप्पा अमसुंग माइ खुमजनबा असिनी कोरोना ना मरम ओइरगा लाकपा अहोंगबदा मास्क असि अैखोइगी पुनसिगी सरुक अमा ओइरे अैखोइगी अकोइबदा मी मयाम अमा मास्क उप्पगा उबा असि अैखोइगी हाइनबी ओइरमदे अदुबु हौजिकती ओइरे होय मास्क उपलिबा मियोय खुदिमक असि नारे हाइबदी नत्ते अदुगा अैहाकना मास्क की वाफम असि पलकपदा थाइनगी वा अमा निंगसिंगले मयामसु निंगसिंगबिरमगनी मतम अमदा अैखोइगी लेबाक असिगी मफम कया अमदा मियोय अमना उहै लेबा उबदा इमुंगदा अनाबा याउब्रा हाइना हंगनरमे हाइबदी हाइ असि अनाबतना चागदबने हाइना चटनरमे हौजिकती मतम होंगलकपगी मतुंग इन्ना चटनबी अदुसु होंगलकले मसिगा चप मानना मार्क्स के चटनबी अमसुंग मसिगा लोइनरिबा वखलोन असि होंगलकलगनी मयाम अमुक्ता येंगबियु मार्क्स असि हौजिक चौखटलबा खुनाई अमगी खुदम ओइगदौरबनी इसाबु लाइनादगी ngaktokpa amasung atopusingbusu kange hairabadi marks upiu aduga aihaki achamba suggestion di phi matat amana mai khumjinbiu marup sing handak aikhoigi samaj asida mayamna phajana khangnarakpa wafam amana miyam tinba mafamda tin sitpa phatte haibasini mafam khudingda tin sitpagi phattaba hainabi amalerami maduna अैखोइगी लू हेनबा अमसुंग हक्सेलदा यामना अकाइबा ओइरमे मसिगी फत्रबा हिनबी असि हानदगी फत्ते हाइबा असि मयाम लोइना खंगनरबनी अदुबु मसि लोइसलकपगी मतमदो हौजिक यौरगले हाइनबले बेटर लेट देन नेवर हौजिक थेंगलबसु थेंगना तिन सिटपगी हिनबी असि थादोकपा फरे वाफम असना बेसिक हाइजीन्स की थाक यौरकपदा कोरोना संदोकपा थिंगबदा मतेंग ओइगनी नुंगसिरबैरई बागजा सिंह ngasi mayamda man ki pat aigi pukning gi wa phongdokpa numit asida akhei tritiya gi senglaba numit taba si aihak thoidok na nungai ba phauje marup sing khe haiba gi wahan thokte amang ba adu matam leiba khibikta mutpa nai daba loiba nai daba haibana akhei haibani aikhoina yum yumda numit asi chahi khuding gi pangthoi adu moinamak handaki chahi asidadi masigi thoidokpa maruoiba ama amuk hena leiri ngasigi luraba tangkak asida numit asina aikhoida ningsing halibadi aikhoigi atma aikhoigi wakhalon asi akhe haibadi mutpa loiba naiba natte numit asina aikhoida ningsing halibadi
ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯂꯩꯅꯥ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯕ ꯇꯥꯔꯕꯁꯨ ꯃꯗꯨꯕꯨ ꯊꯦꯡꯅꯅꯕ ꯃꯥꯌꯣꯛꯅꯅꯕ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯊꯧꯅꯥ ꯂꯣꯏꯕ ꯂꯩꯇꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯚꯒꯋꯥꯟ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯑꯃꯁꯨꯡ ꯁꯨꯔꯖꯗꯦꯕ ꯑꯅꯤꯒꯤ ꯊꯧꯖꯥꯜꯗꯒꯤ ꯄꯥꯟꯗꯕꯁꯤꯡꯅ ꯑꯈꯦ ꯄꯥꯇ꯭ꯔ ꯐꯪꯈꯤ ꯍꯥꯏꯅ ꯊꯥꯖꯅꯩ ꯑꯈꯦ ꯄꯥꯇ꯭ꯔ ꯍꯥꯏꯕꯗꯤ ꯆꯥꯅꯅꯕ ꯑꯆꯥ ꯑꯊꯛ ꯁꯨꯛꯋꯥꯠ ꯋꯥꯠꯇꯕ ꯀꯣꯟ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯆꯤꯟꯖꯥꯛ ꯄꯤꯕꯤꯔꯤꯕ ꯂꯧꯃꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯤꯕꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕꯤꯔꯤ ꯃꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯟꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯂꯩꯇ ꯂꯥꯏꯔ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯏꯕ ꯅꯥꯏꯗꯅ ꯆꯥꯅ ꯊꯛꯅꯕ ꯆꯤꯟꯖꯥꯛ ꯐꯪꯂꯤ ꯍꯟꯗꯛꯀꯤ ꯑꯈꯦ ꯇ꯭ꯔꯤꯇꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯎꯃꯪ ꯇꯨꯔꯦꯜ ꯑꯃꯁꯨꯡ ꯑꯄꯨꯟꯕ ꯏꯀꯣꯁꯤꯁꯇꯦꯝ ꯑꯁꯤ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯃꯔꯝꯗ ꯈꯟꯕ ꯇꯥꯏ ꯃꯈꯣꯏ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯨꯠꯄ ꯅꯥꯏꯗꯅ ꯍꯤꯡꯅꯤꯡꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯍꯟꯅꯕ ꯑꯩꯈꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯑꯈꯦ ꯇ꯭ꯔꯤꯇꯤꯌꯥꯁꯤ ꯗꯥꯟ ꯇꯧꯕꯒꯤ ꯁꯛꯇꯤ ꯍꯥꯏꯕꯗꯤ ꯄꯤꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯅꯠꯇ꯭ꯔꯒ ꯄꯥꯋꯔ ꯑꯣꯐ ꯒꯤꯚꯤꯡꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨꯅꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯔꯕꯗꯤ ꯃꯗꯨ ꯌꯥꯝꯅꯃꯛ ꯃꯒꯨꯟ ꯂꯩꯒꯅꯤ ꯀꯔꯤ ꯄꯤꯕꯒꯦ ꯅꯠꯇ꯭ꯔꯒ ꯀꯌꯥ ꯌꯥꯝꯅ ꯄꯤꯕꯒꯦ ꯍꯥꯏꯕꯗꯨ ꯊꯣꯏꯗꯣꯛꯄ ꯃꯔꯨ ꯑꯣꯏꯗꯦ ꯋꯥꯔꯕ ꯈꯨꯗꯣꯡꯆꯥꯗ꯭ꯔꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯍꯣꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯃꯔꯨꯞꯁꯤꯡ ꯖꯩꯟ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯅꯁꯨ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯅꯨꯃꯤꯠ ꯑꯁꯤ ꯑꯍꯥꯟꯕ ꯇꯤꯔꯊꯪꯀꯔ ꯚꯒꯋꯥꯟ ꯔꯤꯁꯚꯗꯦꯕꯀꯤ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯖꯩꯟ ꯁꯃꯥꯖꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯁꯦꯡꯂꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯅꯩ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯁꯤ ꯃꯌꯥꯝꯅ ꯑꯐꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯧꯅꯩ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯅꯧꯕ ꯊꯕꯛ ꯍꯧꯗꯣꯛꯅꯕ ꯅꯨꯃꯤꯠꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯕꯨ ꯃꯨꯠꯄ ꯅꯥꯏꯗꯕ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯔꯁꯤ ꯍꯥꯏꯅ ꯋꯥꯁꯛ ꯂꯧꯔꯁꯤ ꯃꯔꯨꯞꯁꯤꯡ ꯉꯁꯤ ꯑꯁꯤ ꯚꯒꯋꯥꯟ ꯕꯁꯦꯁ꯭ꯋꯔꯒꯤꯁꯨ ꯃꯄꯣꯛ ꯅꯨꯃꯤꯠꯅꯤ ꯑꯩꯍꯥꯛꯀꯤ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯚꯒꯋꯥꯟ ꯕꯁꯦꯁ꯭ꯋꯔꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯁꯤꯡ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯨꯕꯨ ꯊꯥꯖꯕ ꯑꯃꯁꯨꯡ ꯂꯣꯏꯅꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯍꯟꯅ ꯍꯟꯅ ꯐꯪꯖꯈꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯂꯩꯔꯤꯕ ꯚꯒꯋꯥꯟ ꯕꯁꯦꯁ꯭ꯋꯔꯒꯤ ꯇꯨꯡꯏꯟꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯍꯥꯛꯀꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯟꯅ ꯍꯟꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯔꯨꯞꯁꯤꯡ ꯔꯝꯖꯥꯟꯒꯤ ꯁꯦꯡꯂꯕ ꯊꯥꯁꯨ ꯍꯧꯈ꯭ꯔꯦ ꯃꯃꯥꯡꯒꯤ ꯔꯝꯖꯥꯟ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯀꯨꯝꯁꯤꯒꯤ ꯔꯝꯖꯥꯟ ꯑꯁꯤꯗ ꯑꯁꯨꯛ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯃꯥꯌꯣꯛꯅꯔꯦ ꯀꯔꯤꯒꯨꯝꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕ ꯊꯃꯣꯏ ꯆꯦꯠꯄ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯔꯁꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯠꯂꯁꯤ ꯏꯗ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯀꯣꯔꯣꯅꯥ ꯆꯠꯈꯤꯗꯨꯅ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯗ ꯄꯥꯡꯊꯣꯛꯄ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯁꯤ ꯑꯩꯍꯥꯛꯅ ꯊꯥꯖꯩ ꯔꯝꯖꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯡꯅ ꯄꯤꯕ ꯂꯩꯉꯥꯛꯂꯣꯟꯁꯤꯡ ꯏꯟꯗꯨꯅ ꯃꯌꯥꯝꯅ ꯀꯣꯔꯣꯅꯥꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯤꯕ ꯂꯥꯟꯖꯪ ꯑꯁꯤꯕꯨ ꯍꯦꯟꯅ ꯀꯟꯁꯤꯜꯍꯟꯒꯅꯤ ꯍꯧꯖꯤꯛ ꯂꯝꯕꯤ ꯀꯩꯊꯦꯜ ꯑꯃꯁꯨꯡ ꯂꯩꯀꯥꯏꯗ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯀꯥꯡꯂꯣꯟ ꯉꯥꯛꯄ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯃꯌꯥꯝꯗ ꯒꯖ 2 ꯂꯥꯞꯅ ꯂꯩꯅꯕ ꯑꯃꯁꯨꯡ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯇꯅꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯤꯗꯔꯁꯤꯡꯗꯁꯨ ꯑꯩꯍꯥꯛꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯇꯁꯦꯡꯕꯃꯛꯅꯤ ꯀꯣꯔꯣꯅꯥ ꯑꯁꯤꯅ ꯍꯟꯗꯛꯇꯤ ꯚꯥꯔꯠ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯄꯨꯝꯍꯣꯡ ꯍꯣꯡꯗꯣꯛꯂꯦ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯕꯤꯁꯨ ꯕꯥꯏꯁꯥꯈꯤ ꯄꯨꯊꯥꯟꯗꯨ ꯕꯤꯁꯨ ꯑꯣꯔꯤꯌꯥ ꯅ꯭ꯌꯨ ꯌꯔꯅꯆꯤꯡꯕ ꯀꯨꯝꯍꯩ ꯀꯌꯥ ꯂꯥꯛꯈ꯭ꯔꯦ ꯃꯌꯥꯝꯅ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯝꯅ ꯌꯨꯝꯗ ꯂꯩꯔꯒ ꯁꯃꯥꯖꯁꯤꯗ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯁꯨꯡ ꯃꯔꯤ ꯃꯇꯥꯁꯤꯡꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯂꯝꯕꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯀꯨꯝꯁꯤꯗꯤ ꯄꯨꯝꯅꯃꯛꯅ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯦ ꯂꯣꯛꯗꯥꯎꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯂꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯏꯁꯇꯔ ꯌꯨꯝꯗ ꯄꯥꯡꯊꯣꯛꯂꯦ ꯏꯁꯥꯒꯤ ꯁꯃꯥꯖ ꯑꯃꯁꯨꯡ ꯂꯩꯕꯥꯛꯀꯤ ꯊꯧꯗꯥꯡ ꯑꯁꯤ ꯄꯥꯡꯊꯣꯛꯄꯁꯤ ꯉꯁꯤꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯥꯝꯅꯃꯛ ꯃꯔꯨ ꯑꯣꯏꯈ꯭ꯔꯦ ꯃꯗꯨꯇꯗ ꯑꯩꯈꯣꯏꯅ
कोरोना संदोकप थिंगबा ngamgani कोरोना गुंबा मालेम सिनबा थुंगना संदोरकलिबा लाइचत असिबु माइथीबा पीबा ngamgani नुंसिरबा इरैचाकसिंग मालेम पुंबदा संदोरकलिबा लाइचत असigi मरक असिदा अदोमगी इमुंगी मिहुत अमा ओइना मयामदा हाइजनिंगबा वाफम अमा लेरे मयाम पुमनमक अयहाकी इमुंग मनुंगनी अदुना वाफम असि मयामदा हाइबसी अयहाकी इथौनी हाइना खंजे वाफमदी असिनी अयखोयगी सहरदा अयखोयगी खुंगंगदा अयखोयगी लेरकता नत्रगा अयखोयगी ऑफिसदा कोरोना यौरक्ट्री अदुना हौजिक अयखोयदा यौरक्लोय हाइना थौसादना थक लैथोकपिगनो मालेम असिदा थोकलिबा मयाम असिना अयखोयदा वाफम कया ताकली अदुगा अयखोयगी सिदा हन्ना हन्ना हाइरिबदी हेक चेक्सिल हौदबदा खुदोंग थीबा नंगले निंगसिंगबियु अयखोयगी इपा इपुसिंगना हिरमसिंग असिगी मतंगदा यामना फजना लमजिंग लमताक पिरम्मी मखोइना हाइबिरमे अग्नि सेशम रेना सेशम व्याधि सेशम तथ्वाचा पुनः पुनः प्रध्वेता तस्माता सेशम ना क्रियता हाइबदी लाइना लौदुना हुंदोक लंबा मई सेंडोन अमसुंग लाइना तांजा हेक फंगबगा अमुक हलकलगा हेन खुदोंग थीहल्ले अदुना मसी मपुंग फाना लायेंगबा यामना मरु ओय मरम अदुना मफम खुदिंगमक्ता चेक्सिनदबा सुक्या याते अयहाकना अमुक्का हन्ना हाइजरी मियामदगी इसाबु गज अनि लापना थंबियो हक्सांग फना लेबियो गज अनिगी अरापा यामनमक मरु ओय मयाम पुंबगी हक्सांग नादा यक्तनबगीदमक निजबगा लोइनना अयहाकी वाफम असि लोइसिनजरी मथंगी मन की बातता उनबा मतमदा मालिमगी ओइबा लाइचत असिदगी खर फरकपगी पाउ लाक्तुना मियोइबा कांगलुप असिगी अवाबा कोकपा मतम ममा ओइहन्नबगीदमक ताइबंग मपुदा निजबगा लोइनना मयामबु हन्ना हन्ना थागतचरी।